India gi mafam punamakta pangthoknabagum Manipur dasu ngasidagi hauduna chayol ama chupna sathagadaba Fire Service Week palan thauram Manipur Fire Service Headquarter da haudokre chayol palan nasigi manung channa ana layeng sang mahi sang hotel yauna tongan baloi singda maihau langpok thokpadagi ngak thoknaba loinana karamna thongdoksing adu mayuk nagadagi haibagi matangda wakhal tahanbagi thabak chathagadi TAMEI gi mahiroi singna umang kananabagi pauzal puba khongsat ama ngasi TAMEI police station dagi hauraga TAMEI Artel market phau chatkre Artel market ta mahiroi yauna miyamgi oiba umang kanabagi matangda awareness campaign su pangthokhi Liangmai Naga Council Manipur LNCM amadi Liangmai Pui Naga Rounde LPNR gi mityang makhada Liangmai Naga Katina Rounde LNKR ne sinduna tatharakhiba rally aduda TAMEI da leiba school kyagi mahiroi singna saruk yakhi India da COVID-19 laisit ki anisuba web lakhibaga loinana hauzik phawda apunba miyoi crore ama lakh 19,900 ga chanipan kunmanga positive oire masigi manungda miyoi lakh ama 1,900 ga supna marfu manga laisit asidagi laikhidre Manipur da su laisit asidagi sikhiba masing 463 yaure hauzik phawda miyoi 19,000 ga yankhai mari COVID-19 positive oire Ngara nungchal nupi police yauna LILONG police ki team amana National Highway 102 manaki LILONG tarau khong khulgi IBR crossing da mana masing yuan ba nupi ama heroin number 4 ni chingnaba potlam ga loinana faraba miyoi adu LILONG tarau khong chingon dagi makak mayum Rina chahi kumapan apokpa MD makak mayum Abdul Kalam kawi hairi Imphal City ge hek thangnana leiriba kendra singi manungda ama oiriba lamsang kendra asida matik chaba aphaba higher secondary school ama phauba leitabana kendra sing asigi mahiroi kaya chahi lisang sitna ningba kaina leiri haina LIP Manipur State Unit ke General Secretary Khundrakpam Kanba Maitaina nungnangba phongdorakle